Federation of Civil Society Organization Folksna Sinduna Pangthokpa Public Convention amada wa ngangluba Citizen for Justice ki Vice Chairperson Unauthorized amadi Core Committee ki Member Dr. Y. Premananda da Churachandpur dagi miyoi amana case file tawraktuna saman Tharakliba si Soidna Chatkani masida laingang matik chaba security arrangement tawbi uhaina Citizen for Justice ki Chairperson Advocate Case Manina Fongdokre ngasi Manipur Press Club da pangthokpa paugi mifam aduda mahangna makata na hai Folksna Sinduna pangthokpa Public Convention amada Unauthorized amadi Dr. Y. Premananda yaubinaba Folksna hairakpagi matungina mifam aduda miyamgi oiba wafam khara fongdoki leibaki oiba wafam sing fongdokiba aduda akaiba wafam karisu yaukide adubo makoina ngangkiba wafam sing adugi matangda Churachandpurdagi miyoi amana CJM Churachandpurda case ama file tawrakpadagi court ta laknaba saman tharaki court ki saman adu ikai khumnaba utuna makoi ani court satuna asengba adu khangangani amade thamgani amaromda leibak kaiba yaba wafam fongdokliba Kuki Jo MLA Taragi Mathakta Lengangna Karisu Taudana Laibadagi Mahagna DGP da Chithi Iduna Pisin Kibadugi Matangda Ngasi DGP da Hangbada Preliminary Inquiry Amachathari Haina Thamlaki Hanaso Mahana Makataki Sarkar na Somuto in a local Topam Topanaba. Adu was in power Taude, Taudabaduna Maramoidana, Haugiba, Nabe Markunda, Aisana, a personnel Haitare. Being a senior city Namo Oina, Sena Loyalamo Oina, DGP da, Dioletar Ma, Pire, Haliba, Moitara Se, Minister Aniauba, Aduga, Ate, MLA, Oiba, Mayam Se, Asi Matata, Ain Goibe, Localu, Minister Amana, Tofum Tokta, Mayam Toba, Aduga, MLA Singna, Public Survey Namoina, Tofum Toktaba, they park to Gaina Batoba, Miam Kana Hana Batoba. Ase ain kai be thamuk tori chi local lu haidana che pigre adu si tara ni muk khare hele adu aina masai inquiry to buda on inquiry my preliminary inquiry ma chathari mane MLA ni na adu ge hek lokot pa yaba yadaba moi gi khudong chada dabdo adu tawri haini da haire da masisu ain go be action che chap chana lokot pam thoi Paugi mifam aduda saruya kiba Citizen for Justice ki Vice Chairperson Unauthorized na haikibada Folksna Sinduna pangthokiba miyamgi mifam da mahagna thamkiba wafam aduda leibak kaiba yaba amadi nungsinadana ba yaba wafam amada yaukide mahagna thamkiba wafam adugi matangda Chief Judicial Magistrate Churachandpurda case ama file tawraktuna mahaku lakna ba khangalakliba si taramna oi Bakoi November 8 da court lagna ba khangalakpani adubo saman adu numit kun Chonthana Pangbana Maram Oiraga Hose Faubudi Chatri Haina Magna Fongdoki. Ahakna Haizeru Rivers Public Convention da Akoina Maiti Sangbaya di Haduna Tingbala Tingduna Laiba Kankopi, Technopol, Amadi Churachandpurda, Akoi Maiti Mayam Krupna Sangbadakal Oire, Hairubagi da Magda, Madugi Port to the Toropo Kesni, Aduna, Ahaksu Mashide, the Hojikti, Akoi Irang Sukara Nemthare and Akoi on never see him the Haibire. Peace process khara lakpasi su akoina yamna swagat tawjari aduna maside shide ahang satsagadri su as a messenger maite yama oina Churachandpurda ai sangjari heraga makhoi da su punna hingmina si na haibigi message puraga ai court saman tawi se kazagadori bani aduna maside shida ai gi kabagi tarik to naksala aga ai gomenda akoina educate security PBU haiduna ahang haijagani maduda gomena su madu educate security piraga accused amadi witness protection eki makada I have to protection tawrega mafam do safely yoba court appear tawba return tawba do tawbiyo na haijaningi Amaromda MUG logi HOD su oiriba amadi Citizen for Justice ke Core Committee ki members su oiriba Dr. Y. Premananda na hai Folksna Sinduna pangthokpa miyamgi oiba mifam aduda logi oza ama oina logi oiba wafam khara fongdoki mahag masagi maranai oiba wafam amata fongdokiba leite numit aduda ngangkiba wafam sing adu miyamda haiba yaba ngaktani adubu ngangkiba wafam sing adugi maraktagi uhai ama ani khangalaga case file tawragliba ase chap chana thengnagani CJP Churachandpurna Tharakliba samanase ikai khumnabu utli case asigi matangda asengba achumba adu court mayek sengna thamgani haina su mahagna fongdoki we are ready. Ready laser. Tabuda Wakuna, Samangi Moina Pire City, date 9 the Taba, date people do the Pangis after 20 Matuna Pangeva.
ana 15 day gi matung phang mani na koi kaimta koi saman do koi phanga su phang de lojare ama saman nama pe ko mali adu ek phang koi satna ba koi thorang togani adu ngasai case ki jurisdiction ke kem na tab ada koi chatkani kai no bu jar samana cj mamana hairi ibani na koi we should follow the instruction of court because akoi lebak si rule of law yu phamoi bani na we also law abiding citizen na koi soidna madu tawani tawdabu we appeal to government give us full security so that we can defend our case and go to the court and appear physically na man thamjari